Pauchedi yung pop ay pamaroy pa pau kharab de tawjeri New Seconda car accident thokre ngasi ayuki pung taramathoy makhai taba adwaida New Second Tribal Market Street da car amada nupi mama masa ahum da thomlaba matung car amada amuk thomjinkhre car aduna thombada soklaba mama masa ahum adudi Mistress Harda sahi kuntraga taruk surabi khara series oina soklabi mama aduga Miss Hania sahi tara mari rom surabi masanupi adusu series oina sokle aire loina na Miss Habirin sahi ahum surabi nupi masa asimade ka hena sokte aire makhoi homak rajme di sidi da laikana khre aire atop pau amadana Manipur gi Kendra Nipal da Markki Mikhal Pangthoknaba Hotnari Chief Minister awang nongpo state Changna Manipur gi amata ngairaba miyamna lamyan ba janeta hijam irabot hairaga khangnaba chahi chama kun mari suba mapok kumon ngasi Manipur da paksana Pangthokkhre Thangmaiban lila sing khonang khongta leiba janeta hijam irabot swarda state ki thakta Pangthokhiba thoramda Manipur gi Chief Minister Nongthombam Biren Singh Deputy Chief Minister Jumnam Joy Kumar Ani da lusing duna Minister MLA Chief Secretary DGP amade atay makok thongba officer kaya na laikhidraba lamyan ba asigi mafam da laisu katuna ikai khomnaba utke High Court amadi Supreme Court da case laitaba Manipur gi MLA hangdun leiriba Kendra Nipanda Markki Mikhal Pangthoknaba Hotnari hauzik MLA hangdun leiriba Manipur gi Kendra tramda gi manungda Kendra Nipan kumada Markki Mikhal Pangthokpinaba ngasi numida wairam phawbagi manungda Election Commission of India da aiba che tharagari haina Chief Minister Nongthombam Biren ngasi Pangthokhiba thorongga mari leinana pang mising angba wahangi paukhom oina phangdokhre Chief Minister na makatana haikibada MLA pham hangdun leiriba Kendra singi marakta chumnagi asamba case leiba yaubasing azam tawraga pangthokadoriba Markki Mikhal asida punda Pangthoknaba Hotnari hariba Kendra sing asi amamam to oina maming pallaga isi aida ngasi phawada aiba jerol tharagani haiki Makhatana phangdokhibada India lengakna semkhibagum Manipur dasu COVID-19 ki frontline warriors sing na mathau tawbada khudongthiba amadi asiana yorokpada guidelines ki matung inna makhoida mateng pangna pathorang tawduna lei police ki gypsy mai changlakpada mi paina khre ngasi nongthil Imphal hapta mana ingkolda Imphal East police ki gypsy ama thawduna lakpada ikhang khanghaudana engine mai changlakpadagi mi paina khre gari adu driver mathanta thawraga lakhibani mai chakalakpa aduda mafam adugi miyamna kanduna chauna amang ata thogaudre Gari edu ki thau tengki pokharakpada anakpada leiba jum ama mai chake torokpadagi miyamna kankhre thaudok adu da mioi amata asok apandi nang hodre aire Mantri Drop Toukhiba Nupi amuk hnna Hanggat-handrabadi Eikhoi Chap chana fight torokani kem Hanagi Outer Manipur Lok Sabha ki MP amadi All Manipur Tribal Women's Union ki convener Kim Gangtena Aikhre Manipur da women policy making tawgudaba masing yamde District Council member singhi wena hojik leiba sinupi ahum khaktane Sosanpur Senapati amasung kangpok pigini aduga assembly ki oin adi amakhaktani wapa masing asi nongtil hotel classic Imphal da pangthokpa pawmisinga unabada Kim Gangtena phongthokhibane magna makha taraduna nupi candidate jingda amakhak lei mahpo cabinet minister pibada asuki matik saktok chaningai oi chakhot ki haiba tarabadi nupi singpos pokhat piba haitraba su thakpiba karigumba watlaba su tambiba yai phatraba su ngakpiraga chakhot hengadabani maru oina north east da yengbada nupi sing yaude Congress na paling ay sa hitara mangarom nupi cabinet minister amakhak yaubada karistu disrupt tawdana pahelle adubo handag BJP na lusing basarkar asida nupi amabo cabinet minister hapire haina sakthok charambane adubo mahak drop tawbire mahak haitabigira natragana thapak kamdabigi oibasu iyai women union asina pamjabadi mahak po yokhat pibani BJP ki beti bachao beti parao aiba Narendra Modi ki wakhalon kadai da satkre nupi sing kamtung na thambiri bage Mantri Drop Toukhiba amuk hanggat-hanba pame natragadi Eikhoi Chap chana fight tawrakani maraga sida Thoubal da positive oiba masing Henggatlakpadagi district asigi DC na Mafam tara da Nouna Containment zone Laothokkhre Thoubal district ta hokhiba pungkun mari ki manungda COVID-19 positive oiba mi masing Henggatlakhtuna Mioi humphum da positive oiba dagi Thoubal district ki deputy commissioner na Mafam tara Nouna Containment zone ni haina Laothoktuna athingba thamkhre District Surveillance Officer na piba khwaidagi naupa report ki matung ina September tang 25 da district asida pangthokpa rapid antigen test da mioi di phum da positive oire haina confirm tawki aduga atopa mioi taret amana masana private clinic da test tawbada positive oire haiba confirm tawrakhibani District Hospital Thoubal ki makada wangching kodom pokbi sport complex sa thaki rapid antigen test da mioi humdramanga test tawbada mioi taraga humda positive oire ki confirm tawki ngarang confirm tawkiba mioi sing asi tharaga ngasi phawbada district asiki oina apunba COVID-19 positive oikraba mioi sing lising amaga samaga marfumari sokre apunba discharge tawkibana sanipan marfu taruk sokre ngasi phawbada leina asina district asida sian ki ba mi ki masing taraga nipan sokre hauzik active case oina leing liba mioi masingna sani marfumathoi leire Nagalamromda Hatras gang rape thijanaba SIT chemkhre Emung Manung Khngdana Potloikhre ayapa yogdana police na victim Nupimacha Potloikhre pentre
Numit tara mahangani ki mamang da Uttar Pradesh ki Adras da Dalit Nupimacha amabu izet mangalapa matung Henggatlakpadagi Nupimacha adu layeng bangam dana Delhi ki Safdarjung Hospital da ngarang Sikhraba Matung member of the Sabe Special Investigation Team SIT sim duna thikana bangasi state asigi CM Jogi Adityanat na yathang Laothokkhre Team masina makoi gi report do hapta amagi manung dalan khalakpaga luinana fast track court amana well sathagani aire Markki da Nupimacha asigi asibaksang adu Emung Manung da sinabinaba hayarabasu police na makoi gi ayaba yautna ngasi nongalamdai pung homlom taba matamda Potloikhre haina penda pa phongdorakle Nangsing bajai ngarang apuk asok pana maram oirakat laikhitrabi sahi tarama panchurabi Nupimacha asi Uttar Pradesh ki Hathras district ki labuk amada mamagi mateng panglingai da Nupimacha marina tha asigi taramari da keng rep sathagibani aire Thaudok asibu haidoktanaba Nupimacha asigi marai kaktalambada natana otnaibadagi maki spinal cord sathina sokhibane Thaudok asibu mai ke adagi penda pa phongdokpada natana Delhi da thokiba nirbhaya case busu miyamda ningsing hallebane Thaudok asida senari pamakoi mari mag Nupimacha asina gyan taringai harakpadagi matung ina September 12 da police na bhagatkhrebane Nupimacha asina mitara mangani layenglaba matung asok paduna maram oiraga ngarang laikhidabane aire Arubida content sing asigi maroiba pau khara asibu pau tamjari pa Manipur local news YouTube channel amadi Facebook page asidagi yeng video puna magputhagatjari loinana channel asina tomda kanarbadi subscribe like and share tawba kawigano puna magpo amaka na thagatjari